Home Affairs na Manipur ge law and order ki phibam kupna khanaraba matungda state asigi district mangada leiba akaknaba police station tarahumdo yaudana atay mafam kumna magta APSPA gi matam tha taruk amaga amuk sangdokre. Nambolgi ambushta chenabani haiba aina thingkraba lalholo PLA gi miyoi ani amasu security force na thagat ngamkre. Amadi Kumjala Singani Kunmari ge January thada khulai paiba singna chathakiba attack da chenabani haiba kuki NP Technopal Wangangloi Thangmin Len Mate Guwahati High Court na bel bikre. Khurumjari ISCOM News Miyang Tabir Pumnamakku ahanba maktada Suraj Khongban Tabam na taram nokcheri hauzik mapung oiba pau. Union Ministry of Home Affairs MHA na Manipur, Nagaland amadi Arunachal Pradesh ki mafam kharada Armed Forces Special Powers Act APSPA makhata na tha taruk amaga amuk sangdokle haina lauthukre. Wafum asi ministry asina ngarang thokiba tongan ba chirol ahumda phongdorakhibane. Manipur gi oina thokiba chirol aduda state asigi law and order gi phibam kupna yengsilaba matungda Tampaki district manga haibadi Imphal West, Imphal East, Thoubal, Bishnupur amadi Kakching gi akaknaba police station tarahumdoi natana atay mafam singdi makhata na lakliba October gi tang amadagi hauna tha taruk amaga amuk sangdokle haina palle. APSPA Lairoidaba police station tarahumdoi adudi Imphal West district ki Imphal, Lamphel City, Singzamai Patsoi amadi Wangoi police station. Imphal East ki oina Porompat, Hingang amadi Irilbung, Bishnupur district ki oina Bishnupur amadi Nambol amadi Thoubal amadi Kakching district ki police station amamamne. Nakalamaromda Nagaland ki oina district mapal amadi atopa district manga gi akaknaba police station kunma thoida disturb area laukthokpaga loinana hairiba APSPA si lakliba October gi tang amadagi hauna tha taruk amaga amuk sangdokle haina lauthokhi. Masita natana MHA gi atopa cherol amadana Arunachal Pradesh ki Tirap Changlang amadi Longding district yauna Assam ga tainaba Namsai district ki Namsai Mahadevpur amadi Chaukham police station singna konba mafam singdasu lakliba October gi tang amadagi tha taruk sangdokle hairi. Panba yabadi Manipur gi law and order gi phibam yenglaga ingkumjale sing ani mari dagi hauna ingkumjale sing ani kunithoi phawba Imphal municipality area yaudana Manipur gi mafam pumbada MHA na APSPA thamjinduna lakhibani. Kumja lising ani kunithoi gi April thada Manipur lengakna thokiba order amagi matung inna Imphal West ki police station taret, Imphal East ki police station mari amadi Thoubal Bishnupur Kakching amadi Jiribam district ki akaknaba police station amamamda APSPA chatnararoi haina lauthorakhi. Adumoinamak ingkumja lising ani kunmari gi October thada akaknaba police station tara mapal na konba mafam singda APSPA leraroi haina amuk lauthokhi. Masigi matungda Manipurda ingkumja lising ani kulhumdagi May ahumda tholakhiba irang adugi matungda Jiribam district ta pamdaba thodok kaya nongna tholakpadagi disturb area status lauthokhraba police station tara mapal asigi manungda police station tarukta nauna amuk APSPA thamjilakhibani. Nakalamaromda APSPA hairiba ek asi draconian law ni masina maram oiraga miyamna ningtamna hingbana chingba human rights kaya Khongau nari haibagi matangda ngasi su achoba debate ama oiri. Thasigi tang tara mapalda Bishnupur district ki Nambol Sabal Lekai da khulai paiba singna chathakiba ambushta maru oina chenabani haina aina thingkraba lalholu PLA bailout kadarama phagatpa ngamkhraba matung Assam Rifles ki kangbu amagi mathakta Chathakiba attack asida maru oina chenabani haiba lalholu asigi miyoi ani amasu ngarang phagatpa ngamkhre. Pharba miyoi ani adudi Thoubal district ki Wangbal Hairu Thong Lekai dagi Thonggram Sadananda Singh atopaming ngachik amadi purakpa chahi tara nipal amadi Imphal West district ki Kaisampat Lemazam Lekai dagi PLA gi cell style Lieutenant Corporal Chongtham Mahesh atopaming Momo amadi Amosing chahi yankhai mathoine. Makhoi anigi manungda Chongtham Mahesh ingkumja lising amaga chamapal maudradagi hauna PLA ga mari leinaraklaba senior member amani hairi.
Mahak Guwahati Crime Branch Police Station gi matengdagi Assam gi Guwahati dagi phaba ngamkhibani haina pau asina makhatari. ing kumja lising ani kunmari gi January 18 More da chathakiba khulai paiba singi attack ta Manipur Police Commando ani lekhidabagi thogdok kamari leinana National Investigation Agency NIA na Phakiba Kuki NP Tengnopal gi Wangangloi Thangminlen Matibu Guwahati High Court na bail pikre Justice Michael Jothang Khuma amadi Anjan Moni Kolita gi bench na Phongdokhibada attack asiga mari leinana NIA na tongan ba FIR ani register toraki high riba attack asi chathanabagi conspiracy amadi planning tawbada Thangminlen Matena achoba thodang lokhi haina maral siduna FIR ani asiga mari leinana NIA gi kangbu amana mahakpu phakhi loinana high riba attack asida Waikhom Rohit Kauba miyoi amasu Chennai haibagi matang dasu court khangalakhi adubu case asida Waikhom Rohit Kauba miyoi asi Karam na Chenari Bano Haiba Adudi NIA gi Maikidagi Mayek Seng na Phongdorak Palekide. Adumoinamak FIR Asida Masak Khangdaba Kuki militant Sing na Haiba attack asi Chathabani Haibagi Chingnabadi Lay Haina Pali. Maitay Amadi Kuki Furup Aniki Marakta Irang Thok Libasida Kuki Furupki Miyoi Amana Maitay Furupki Miyoi Amaga Lautunaraga Manipur Police Commando Sing the attack Chatharam Gani Haibasi Oithok Tabagi Chang Yamna Wang na lay. Maramaduna Mara Leire Haidiba Thangminlen Matena attack asida Chennai haibagi chapchaba khudam chamdam sing leitabana mahakpu lupa lakh anigi PR bond amadi chapmanaba senfam asigi surety amaga loinana bail period asigi manungda case asiga mari leinana NIA na hek mathau tarakpa matamda NIA da report tawba amadi case asiga mari leinaba khudam changdam singda semdok semjin Tauna Bahona Daba Haiba Wafam Singda Mahaki Belasi approved of Haki. Nakalamarom security force na Chathakiba Tungan operation Singda Aina Thinkraba Lalhulub Ahumgi active Kadar Ahum Pabangam Kre security force ki Kangbu Amana Tha Sigi Tang Kunmanga da Imphal East District ke Lamlai Police Station Konba Sawombung Bazar da Chathakiba operation amada KCP PWZ gi active Kadar ama Phabangam ki Pharba Mio Edudi Imphal West District ke Singjamai Police Station Konba Langthabal Kunjam amang Lekai dagi Ningthau Khongjam Robi Chan Maitay atopaming Chingsang Lakpa amadi Goroba Chahi Kunmangani Amaromda security force na ngarang Imphal East District ke Lamlai Police Station Konba Sawombung Community Hall da Chathakiba Thiba Humbagi Thabakta KYKL gi active Kadar ama Phagapangam ki Pharba Mio Edudi Imphal West District ke Singjamai Police Station Konba Mongsangai Awang Lekai dagi Konthaujam Opendro Singh Chahi Yangkhaini Thoini Numidasi Maktada security force na Bisnupur Police Station Konba Tera Urak checkpoint ta Achat Awok Singh check tawbada RPF PLA gi active Kadarama Phabangam ki Pharba Mio Edudi Bisnupur District ke Kumbi Police Station Konba Kumbi Setupur Ward number 2 dagi Khangembam Thoiba Singh atopaming Thoi Chahi Nifu Nipal ni hairi Security force ki apunba kangbu amana ngasi ayuk angan badagi hauraga ayuk ki pung nipal ka minute kun phauba Imphal East District ki Yangang Pokpi Police Station konba Yangang Pokpi Bazar gi akoi beda thiba humba ki thabak chathakre thiba humba ki thabagadu Yangang Pokpi Police Imphal East Commando IRB MR amadi Chamaga Taramapal Suba BSF ki apunba kangbu amana chathakibani hairi hairiba search operation adu da punna miyoi nifu mangagi saktak che sing verify tauki adumoinamak thoidokpa mifa mipundi yaukhide NSCN Unification the Chankrabani Hariba Faction Group Amana Atamnana JETUF ki ming Narakpa Haibasi Jaliangrong United Front JETUF na Awang Bathakta condemn tawi haina JETUF ki Information and Publicity Secretary Louis Gangmaina Thokpa Cherol amada Phongdorakli Cherol asina makha taraduna ing kumja lising ani tara mapal gi October 16 S Kamsonna Luchingba Faction Group asina group asi makha tana leiraroi haina Miam Khangna Laukthokhibaga loinana JETUF ki ming sizinararoi amadi NSCN Unification da punsil lagani haina su lauktokhrabani Maramaduna hairiba group asina
Maromdom lepchaba JTUF ama oina natraga NSCN unification da changlaba JTUF haibana chingba wahai sing sizinabagi right leite group asina JTUF tagi tongana takiba atugi khudong chaba lauduna Hamsin Pau Kamson amadi Dinham Long Kauba Miyoi Ani Handak Ikui Kuidringai gi mamangda NSCN IM da yaukibasu lekhrabani Chairagasida NSCN IM na JTUF ki Miyoi Ani makhoida yaurakle haina local newspaper da phongdorak loduna micham miyambu lan lamjingki kumja lising ani tara mapalda JTUF ni haibagi masagi identity manghan jakraba Miyoi singna organization asigi ming sijanaba haibasi yaroi Asumna lup amadagi lup amada ngai hak leitana chongthok chongchin tawriba Hamsin Pau Kamson amadi Dinham Lungna chingba Miyoi singasi ngasi phawbada Jelengrong singi apambagi mayokta masagi oijaba khakta thiduna lakhiba Miyoi singni haiba du masana uthokchare maramaduna miyamna asigumba lana lamchingba yaba wafam singasi thaja biganu haina apil tawrakli Jananeta Hizam Irabot Kining Singh Thabum Gamari Lainana Ngasi Thawal District Lairiba Arambai Tengol Unit Singna National Highway 102 gi YK College Wangzing gi Mapadagi Wangzing Khabukhong Phawbada Lamtu Sengdopagi Thabak Chathakre Ngasi gi Lamtu Sengbagi Thabagadu Thawal District Lairiba Arambai Tengol gi Unit Taret Haibadi Unit 1 Unit 2 Unit 3 Unit 4 Unit 5 Unit 53 Amadi Unit 56 na Wangzing amadi lamdingi local club sing amadi Wangzing da lairiba relief camp anigi miyamga punna chathaki lamtu sengba aduga mari leinana Thawal district da lairiba Arambai Tengol unit taret ke PRO Kisan Soibam na phongdorakpada aikhoi mayam punsinduna laikhidraba athauba hizam irabotpu ekai khumnaba utpa oina ngasigi lamtu sit sengbagi thoramasi pangthokpani Lambi gi nak yeta fataba plastic sing langthokpa haibasi tawbidanaba hanadagi su lenga ki amadi tongan tongan ba NGO sing gi maikai dagi miyamda awareness piba kaya su lekhre adubu miyamna awareness adubu tung inbadi kaya uzade fataba plastic sing mafam chana langthokminasi tungi mirol kansi haiba taragadi aikhoina angam ba thodang sing lawminasi haiki Integrated Rural Development Service Organization IRDSO Wangjing na sindana Child Rights to Protection Haiba Hiramda Nongmagi Oiba District Level Consultation Program amangasi Thawbal da leiba Khetri Sanglenda pangthokre Thawramaduda Manipur Commission for Protection of Child Rights MCPCR gi Chairperson Kaisham Pradeep Kumar na thoiba mithunglen IRDSO Wangjing Chief Functionary Noni Bala Narengbamna Thoramapu District Child Protection Officer DCPO Thobal Robindro Salam Amadi Lilong Police Station ge Women SI Saitabatina Akhanaba Mithunglen Singh oina sarugyakhi Athoiba Mithunglen gi Warolda Kaisam Pradeep Kumar na Lebak asigi tungi Laibak lepkadoriba angang singbu ngakpi senbinaba amadi lamak hangda mangkhidanaba honnaminasi haiki Consultation program masigi ani suba technical session da Women SI Thobal Irom Ayingbina Child Protection Mechanism with special focus on child sexual abuse Hai Bahiramda Child Welfare Committee CWC Kakchinge Chairperson Kumari Nauremna ensuring child friendly redressal and rehabilitation mechanisms Hai Bahiramda Amadi Human Rights Law Network HRNL Manipur ge Assistant Director Thokchom Premlatana Legal Safeguards for Children with special focus on child sexual abuse Hai Bahiram da Wangangki Protected Toyota Angan Su Nak Shendinga Namna Maya Prim Kuitan Mulita Ba Sweet and number of things on the way Manipur India World Jadi seperti itu. Jadi di sini macam kayak ada lampu, Hamas, Israel, Palestin, Israel mesti ada. Ada ini yang tak ada Burma. Burma ni dia Israel si macam berat kau kita buat ni nama yang Syria. Nama yang masalah pembedaran itu salah satu dari. Satu itu kami buat. Dan hati Israel buat pun nama.
Aduna Anam Singh said they are not in a very safe and a protected environment. Sima Kamina said. The protection Haivakanda, Oxo, Warisima Penta. Protection Haivakanda, child level was in activity. Protection Haivakanda, child marriage, child labor, Oxo, child sexual assault. See a blue way. Protection the open incident, protection mechanism to the soil obligatory high support system we are having a lot of complexities and we are very much confused about who will do what and what I will do. Say, confused at the moment. Anami program here social media anang nahasi company and kanba. How I so this company was it Thoubal District Olympic Association Sindana Chatharakpa First Thoubal District Olympic Games 2025 ki sarukama oina Chatharakiba shooting competition ki final match ngarang loisinbaga loinana makok mathang takraba singda medal yenthokre shooting competition asi tha asigi tang kunmanga dagi kuntaruk phawba Manipur Rifle Association ge shooting range Taukthong Lamsang Thoubal District Rifle Association asinbani medal distribution ceremony aduda retired DIG Dr. Akoizam Jhaljet amadi Sai NERC Tagyalgi retired assistant director Konsam Michael na mathang sit na thoiba mithung amadi thauram mapu oina saruk yakhi loisilakpada maru eba pau amuk hanna Union Ministry of Home Affairs na Manipur ge law and order ge phibam kupna khanaraba matungda state asige district manga da leiba akaknaba police station tarahumdo yaudana atai mafam pumna magda apspa ge matam tha taruk amaga amuk sangdokre Nambol gi ambush ta chenabani haiba aina thingkraba lalholo PL ge mioi ani amasu security force na phagat pangamkre Amadi Kumjalisingani Kunmarige January Thada Kutlai Paibasingna Chathakiba attack da Chenabani Haiba Kuki MP Tengnopalgi Wangangloi Thangmin Len Mate Guwahati High Court na bail pikre Hauziki onedi ISCOM News na pizza ba Manipuri pau matang at selo shinjari miyang tabiri ba singba amukka na khurumjari